Kanagumba amana touru-touruba Thabak Khudingmak Penthokpa amaga Loinana Nungaina Pangthokpa Ngamlabadi punsigi Asengba Nungaiba adu phangba ngamgani haina RIMS ke Department of Psychiatry Professor RK Lenin phongdorakli wafamasi ngasi Manipuri University ke Department of Teacher Education amadi Art of Living Foundation Bengaluru anina khutsamnaraga Pangthokpa International Day of Happiness Inglisingani kunmanga gi thoramda mahakna phongdokhibani Manipuri University ke Department of Teachers Education da Caring and Sharing haiba theme da pangthokiba thoram aduda Professor RK Lenin na hai kumja Inglisingani tarani thoidigi thoram ase United Nations na Sakhangba Loinana Malemgi Mafam Khudingda Pangthokpaga lakli adubu lamdam masidadi haukiba chahi mari manga romda Pangthokpa horakpada ngairi hakjang phana lei haibagi thak ase nungaina amadi harau hingba punse mahingna lepi aikhoida ana aye yawrakpa matamda nungaifam amadi pothafam khanghande Kanagumba matamda aikhoi isan nungaina ba hotnabada atopa miyoida akaiba pirabadi madu Asengba Nungaiba nate maramaduna amatta oina nungaiminana ba hotnabagi tangai fadaba lei mapan thonggi nungaibada masina mahele haiba ama leiroi nungaiba haibasi panthong nate Thabak Khudingmakta Penthokpa amaga Loinana Nungaina Pangthokpa Ngamlabadi Asengba Nungaiba adu phangba ngamgani haina Professor RK Lenin na makhatana phongdokhi thoram aduda Manipuri University ke Department of Teacher Education Head Professor Premlata Maishnam Department asige Faculty Professor Pawan Kumar amadi Art of Living Foundation ke Senior Faculty Razek Rahman na athoiba mithunglensing oina sarukyakhi Happiness is the highest form of health. Happiness is haksang pabagi paidi hena wang mathakto karina lepke happiness in lep akoina kariguma laina amana roga wakal gi wei haksang gi wei saru tongna saba akoigi lu tongna saba changsi gi wei amal lebe kan dai khosi mai ba phangdi aduga akoi tomi ta nuai raga su akoi bagi film da akoi bagi leiri ba musing neighborsing muthak na basing iblo na basing na nuai taba matam da akoi na nuai happy aroi madu aseng nuai banate aduna nuai na bagi tamakadi akoi punna nuai minaba akoi punna yaifa minaba mam thautai adugo akoi hojik leinari ba matam asita akoi na tanari ba nuai ba sini mapan thongthi material world do ina tanabagum na akoi na ui masina dike dongoi da aseng nuai ba du phangba ngamgataba mante karigino haibu material world gi di masina maroi re haiba masina paidagi hena wang pathaki achievement ni haibu do leiroi aduna aikoina nungai gi haiba taragadi leiriba khara aikoi mathau tawa pochai sing phangiba khara sida penthokuna aikoina masing asimak aikoi nungai ba to enjoy tongna na tamba sinatana atopa mumbi malaite hena khali